welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon Mahau Ming Tavirus Amatara Mutsari Murray and Sim Fala Pongo Pau Singi, cartoon Singda, cartoonist in a Kari Haniliba, Kari Fonuli Baduka, Kari Wakal Kalang Niba Habu Amiam, the son of Watams again. Ahmed the Locus again on top of the Highback Sanga Express cartoon seeing view. Cartoon City and Pazaba from Nemase, Tasang Badi, Mamangas Yaw, I see Locus Ragam, Nainaba, some Nuina by Locus again. Ada Canoni Laisi. Nipisi mayum palaga, my mamma say lakpani. Mamma say lakanda quicky, hingol on Tonabaki send me, Ada Maningalation among Makuboni, Adu dialogue to Niam Pazava, Adeda, Mamma say lahange. Ichagi in Koldi, Kadai found no, Yentonga dribo and a hangba, Adeda, Masana Vidukume. The Gitsekulasi found Imana, at the Mamakubox, never took the Pambale, as a man told out to the heading. Mogi, Mamma, Lam on Balae. Asibu magi mathurana hadisi akhoi amagi amada ko thingjanba yam kairakpa mau de lak mau ma lakpadagi yum kaiba mau ma lakpadagi yum se phajana leiba adum noi akhoi report adum leibani mayam si wari dum mau ma lakpadagi hongba laktana yum do yam chawkhatpa pachimnaw nungsinaba adagi mama pa manembo adagi makubo yamna nungsina leiba adugi issue adum thengnei wari aduga amaramda mau ma lakpadagi loina pungchai chai pungkai kai pa machimnaw nungsinadaba Mane Makunu Shinada, don't me, I'm the Toyaduna Mimi to him a couple, Lakaduru Modunasu, Lerem Liba, Magi, Mama, Mane Boktu, Mama Nikalaga, Loinaraba, Adudika, Sukaina, Reduga, Mama Dunasu, Ladiba, Magi Mamogdo, also Masana Pigum Bani, Kadana Loinera Gadi, Yamnungai Mungu, Eduka, the Kaluya, the Bokam Suyawi, Mawagi Chara, Kaina, Habo, whom by the Popunati, Kaibokaladu Regadi, I'm the Tina Basuyara Raduna, Mine Sesima Science, the Womchange. Ming Lazeramba Mani Machimau Nushiba, being the Giloina Rakpa, to Jum Panara Kandatum, Kaibung Tana, Pufum Sedum Queen, Tangara from the Aduna, Mama Pax, overall, Mo Malaga, so Modu, control Tonabo Honaba, Machimanau to control Tonabo Honaba, Adu Amaramda, Mamana control to Uda, Matas and so as response to Duna, Yamna Padana, Nungaiba Punsimalam, the Lemina Butunium, Nungai, Baduna Tabadum, joint family in Waiba, do a separate family in Waitaba, my arms of Quina, Tanabanga, Antonum of Humsing. The Koi Karima Kudong Chadaba, Jagachin Ba, Karitoba, Madu Hongdok Nagiba, Aduna Tungana from Batamakanda. Put the Lim, the Bugin Nungaiba, Madu House Tongali, on the Sajidani, Duna Sajida, Mogi, Mamasila Akanda, Vima, Noigi Zaga, Nangi Soto, Nakadaiba, no Gaina Hanga Vidunilla. The Gisik policy found Imana Kumbata, like Makubok to Mogi Mama, Lamon Balaya, as you Magi Matorana. Sini society delay, Basiduna. Mayam the Bapta in the Bapta, another Bani Wiggy, Tamo Bibi Sherman Heck, and Pazapazaba, one took labor, when the cartoon Hiraga Hecta, Pagizugai to Badunataba, Wakal Zukalanba, Aduga Toba, Messiasm Zupiba, Adumba cartoons is you want to Niduna, Yam Pazapazaba cartoons, Sinako, Yam Nakabar, Separo, like Yam Padagasu, Heck Yang, but the Wakans Pusalapungam by Tare, Adumba Toto, the Pusalama Yam Pazaba cartoon in it comes again. Matang the legend of Koi Sanalebaki, Lloyd the Na Habituni. Lloyd the Na cartoon city young bio. Manipurama Matamaya, Nungairamba, Koigis Manipuda, Femina, Miss India, Totana, Togi, Madugi, Matung Hectarak Badani, Oi Manipuda, Zimi, whom the Gilan, Hore, you may say, or a mass, but Akogi, Mamana, Moro Pangwari Sanabani, a must never. Nungsireda, Matamdo, how the Gil Lloyd Enena. A must Nakome, Hainebi Olai. Misu wakan hong lai, lusing bayam lai, lebak kai lai na. Ang pasazani, hay na biyam olak pa ako zik lai from sining masay ko ay mutan din na siyaw din.
ꯇꯥꯏ ꯕꯣꯕ ꯁꯦꯡꯃꯥꯏꯗꯦ ꯂꯥꯟꯖꯗꯕ ꯄꯂꯦꯟꯗꯦ ꯂꯥꯟꯖꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯔꯥꯡꯗꯦ ꯍꯥꯏꯗ ꯌꯥꯗꯕ ꯑꯋꯥꯡꯂꯣꯝꯗꯁꯨꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯝ ꯐꯥꯎꯇꯪ ꯂꯩꯕ ꯆꯠꯄ ꯌꯥꯕ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯝ ꯁꯥꯔꯪꯗ ꯂꯩꯕꯒꯤ ꯀꯦꯁ ꯃꯅꯨꯡꯗ ꯂꯩꯕꯒ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯍꯤꯡ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗꯨꯔ ꯀꯥꯏꯅ ꯉꯁꯥꯏ ꯑꯦꯛꯁꯄꯥꯔꯠꯅꯒ ꯊꯝꯕꯤꯔꯝꯕꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏ ꯅꯩꯅꯕꯗ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅ ꯍꯩꯅꯕꯤ ꯑꯣꯜꯂꯛꯑꯦ ꯊꯛꯄ ꯆꯥꯕ ꯀꯔꯤ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯤꯁꯨ ꯋꯥꯈꯜ ꯍꯣꯡꯂꯛꯑꯦ ꯂꯨꯆꯤꯡꯕ ꯌꯥꯝꯃꯛꯑꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯀꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯞ ꯁ꯭ꯇꯥꯏꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯔꯛꯑꯦ ꯑꯥꯏꯟ ꯈꯨꯠꯇ ꯄꯥꯏꯅꯔꯛꯑꯦ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯈꯪꯗꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯂꯤꯗꯔꯁꯤꯞ ꯌꯥꯝꯈꯠꯂꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝꯈꯠꯂꯛꯄ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯒꯗꯒꯦ ꯁꯤ ꯈꯟꯕꯗ ꯆꯃꯝꯅꯕ ꯑꯣꯏ ꯄꯣꯛꯄ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯨ ꯂꯥꯛꯑꯀꯥꯟꯗꯨꯗ ꯀꯥꯔꯇꯨꯟꯁꯤꯅ ꯑꯗꯨꯝ ꯊꯝꯃꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯃꯟꯇ꯭ꯔꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯑꯗꯒꯤ ꯁꯤ ꯖꯦꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤꯅꯦ ꯂꯧꯕ ꯅꯨꯄꯤꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯆꯥ ꯄꯤ ꯂꯥꯛꯄꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯕꯁꯤ ꯍꯣ ꯃꯤꯌꯥꯝꯗꯅꯦ ꯊꯕꯛ ꯄꯤꯒꯅꯤ ꯂꯥꯏꯔꯕ ꯂꯩꯔꯔꯣꯏꯒ ꯍꯥꯏꯕꯗꯣ ꯍꯥꯏꯔꯨꯔꯅꯨ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯗꯅ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯁꯤꯟꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯋꯥꯕ ꯇꯥꯕꯗꯨꯅ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯒꯅꯤ ꯂꯥꯏꯔꯕ ꯂꯩꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯔꯨꯔꯅꯨ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯣꯀꯣꯅ ꯃꯥ ꯆꯥ ꯄꯤ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯗꯨꯝ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯑꯦꯅꯤ ꯑꯦꯔꯤꯌꯥꯗ ꯑꯦꯅꯤ ꯁꯦꯛꯇꯔꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯣꯠꯊꯕ ꯑꯗꯨꯒ ꯋꯥꯕ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯜꯂꯛꯄ ꯃꯁꯥꯒꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯠ ꯊꯦꯡꯒꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯠꯈꯤꯕ ꯍꯦꯛ ꯇꯧꯒꯦꯁꯨ ꯐꯪꯗꯕ ꯑꯗꯨꯒꯤ ꯏꯁꯨ ꯃꯌꯥꯝꯗꯨꯅꯤ ꯊꯦꯡꯅꯔꯤꯁꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅꯅꯦ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯅꯨꯀꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯒꯤ ꯁꯤꯟꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯃꯣꯇꯣꯔ ꯕꯥꯏꯛ ꯇꯣꯡ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯤꯅ ꯌꯨ ꯉꯥꯎꯔꯒ ꯇꯥꯔ ꯂꯩꯕꯒꯤ ꯁꯤꯟꯅꯤ ꯑꯗꯩꯗ ꯃꯥꯅ ꯍꯥꯏ ꯇꯥꯃꯣ ꯈꯣꯏꯒꯤ ꯕꯥꯖꯤ ꯅꯠꯇ꯭ꯔꯣ ꯌꯨ ꯉꯥꯎꯔꯒ ꯇꯥꯔꯤꯁꯤꯕꯨ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯥꯏꯕ ꯑꯗ ꯅꯨꯄꯥꯗ ꯈꯨꯝꯃꯦ ꯍꯦꯔꯥ ꯏꯀꯥꯏꯔꯨꯅꯨ ꯍꯛꯆꯥꯡ ꯐꯕ ꯌꯨ ꯈꯜꯂꯒ ꯊꯛꯄꯅꯤ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯌꯨꯗ ꯑꯐꯕ ꯂꯩꯔꯤꯗꯤ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯃꯌꯥꯝ ꯑꯃ ꯄꯣꯠꯌꯥꯟ ꯌꯥꯟꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣই ꯋꯦꯠ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯖꯒꯥ ꯈꯔꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯁꯤ ꯌꯨꯒꯤ ꯗꯨꯀꯥꯟ ꯍꯥꯡꯅꯅꯕ ꯂꯥꯏꯁꯦꯟꯁ ꯇꯥꯟꯅꯅꯕ ꯀꯟꯅ ꯀ꯭ꯔꯤ ꯀ꯭ꯔꯤ ꯏꯅꯕ ꯃꯌꯥꯝ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯄꯥꯎ ꯇꯥꯔꯦ ꯍꯣꯠꯅꯒꯅꯨ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯨ ꯊꯛꯄꯁꯤ ꯌꯥꯝꯅ ꯂꯦꯝꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨ ꯌꯣꯟꯕꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯒ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯕꯗ ꯍꯧꯖꯤꯛꯇꯤ ꯑꯁ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨ ꯌꯣꯟꯕꯗꯨꯒꯤꯅꯤ ꯄꯩꯁꯥ ꯊꯤ ꯄꯥꯏꯈ꯭ꯔꯦ ꯃꯣꯏꯁꯤ ꯀꯥꯏꯅ ꯍꯥꯏꯅꯔꯛꯀꯗꯧꯕ ꯃꯇꯝꯗ ꯖꯒꯥ ꯖꯒꯥꯗ ꯌꯨꯁꯤ ꯑꯗꯨꯝ ꯐꯣꯡꯅ ꯖꯒꯥ ꯖꯒꯥꯗ ꯍꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦꯗꯤ ꯗ꯭ꯔꯥꯏ ꯗꯦꯅꯤ ꯀꯥꯏꯅꯒ ꯐꯪꯅꯗꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯨ ꯇꯧꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯆꯍꯤ 53ꯅ ꯂꯧꯕ ꯌꯥꯔꯣꯏ 25ꯅ ꯂꯧꯕ ꯌꯥꯅꯤ 25 ꯁꯨꯗꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯔꯀꯥꯔꯅ ꯊꯝꯕꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯂꯦꯝꯅꯔꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯀꯗꯕ ꯌꯨ ꯊꯛꯑꯒꯁꯨ ꯃꯥ ꯑꯇꯥꯡꯕꯅꯤ ꯐꯣꯔꯦꯟ ꯂꯤꯀꯔ ꯊꯛꯄꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯊꯛꯏꯁꯤ ꯌꯨ ꯑꯐꯕ ꯍꯛꯆꯥꯡ ꯁꯣꯛꯇꯕ ꯌꯨꯅꯤ ꯊꯛꯏꯁꯦ ꯑꯗꯨꯒ ꯉꯥꯎꯔꯤꯅꯦꯅ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯐꯥꯎꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯩꯈꯣꯏ ꯌꯨꯁꯤ ꯑꯩꯈꯣꯏ ꯈꯜꯂꯛꯇꯕ ꯑꯩꯈꯣꯏ ꯅꯤꯁꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯝꯕꯔ 4 ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯥꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯊꯛꯄꯕꯨꯅ 4 ꯆꯥꯗ꯭ꯔꯕ ꯃꯣꯔꯐꯤꯟ ꯀꯥꯞꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯒꯨꯂꯤ ꯆꯥꯗꯕ ꯌꯥꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯂꯥꯏꯊꯣꯔꯛꯄꯁꯦ ꯑꯗꯨꯝ ꯎꯔꯕꯅꯤ ꯑꯩꯈꯣꯏꯅꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯗꯨꯅꯤ ꯑꯁ ꯃꯌꯥꯝ ꯂꯥꯡꯒꯨꯝꯁꯨꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯅ ꯇꯨꯃꯤꯟꯅ ꯀꯥ ꯑꯃ ꯊꯛꯑꯝꯕꯗꯨꯗ ꯄꯦꯛ 2-3 ꯇꯥꯟꯅꯔꯀꯥꯟꯗꯗꯤ ꯏꯃꯥ ꯀꯥꯏ ꯂꯩꯒꯦ ꯑꯁ ꯉꯥꯔꯤ ꯂꯩꯇ꯭ꯔꯕꯣ ꯉꯥꯔꯤ ꯑꯝꯇ ꯂꯧꯔꯛꯑꯣ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯕ ꯃꯥꯏꯌꯣꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ
ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯍꯣꯇꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯂꯧꯕ ꯂꯥꯛꯄꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯆꯥ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯃ ꯔꯁꯒꯨꯂꯥ ꯄ꯭ꯂꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯗꯣ ꯑꯩꯗꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯌꯦ ꯑꯩꯗꯤ ꯑꯁ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯩꯗꯤ ꯁꯨꯒꯔꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯜꯂꯦꯒ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯆꯥꯗꯅ ꯑꯩꯈꯣꯏ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯁꯒꯨꯂꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯔꯦꯗꯨꯅꯤ ꯀꯔꯤ ꯌꯥꯎꯒꯦ ꯈꯣꯠꯀꯦ ꯑꯗꯨꯅ ꯆꯥ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯔꯁꯒꯨꯂꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯄꯤꯕꯤꯌꯨꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯍꯣꯏ ꯗꯥꯛꯇꯔꯁꯤꯡꯅ ꯍꯥꯏ ꯑꯗꯨꯅ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯒꯗꯤ ꯆꯤꯅꯤꯗꯨ ꯆꯥꯗꯅꯕ ꯑꯗꯨꯒ ꯆꯤꯅꯤꯒꯤ ꯄꯨꯔꯥ ꯆꯥꯡ ꯀꯛꯑꯒꯁꯨ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯅꯤ ꯑꯁ ꯑꯩ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯦꯒ ꯒꯨꯂꯥꯗꯤ ꯆꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯄ ꯅꯣꯛꯅꯤꯡꯕ ꯁꯤꯗ ꯑꯗꯨꯝꯕꯗ ꯄꯦꯁ ꯇꯧꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯉꯁꯤ ꯀꯥꯔꯇꯨꯟꯅꯤ ꯉꯁꯤꯒꯤ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯁꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤꯗꯨꯅꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯍꯦ ꯍꯥꯏꯗꯅ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯅꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯗꯤ ꯈꯪꯗꯦꯔ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯈꯟꯗꯦ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯑꯗꯨꯅ ꯚꯥꯔꯠꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯊꯥ 9 ꯁꯨꯖꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯏꯕꯁꯤ ꯋꯥꯐꯝ ꯑꯝꯇ ꯈꯟꯅꯗꯦ ꯄꯥꯔꯂꯥꯃꯦꯟ ꯇꯧꯔꯤ ꯀꯔꯤꯝꯇ ꯄꯨꯈꯠꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ꯭ꯔꯥ ꯆꯟꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯅꯤ ꯍꯪꯅꯔꯛꯏꯕ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯂꯥꯎꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯀꯣꯠ ꯇꯧꯕꯗꯨꯅꯤ ꯂꯥꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯗꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯁꯥꯔꯒꯤ ꯈꯣꯏꯔꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨ ꯄꯣꯛꯅꯐꯝꯗ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯛꯄꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅ ꯍꯥꯏꯁꯦ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯍꯥꯏꯗꯅ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯍꯥꯏꯔꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡꯁꯤꯗ ꯃꯣꯏ ꯃꯁꯤ ꯈꯨꯟꯖꯥꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯅꯥꯎ ꯗꯦꯕꯂꯞꯃꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯑꯦ ꯀꯔꯤꯗ ꯆꯥꯎꯈꯠꯂꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯌꯣꯔ ꯄꯤꯄꯜ ꯇ꯭ꯔꯥꯚꯦꯂꯤꯡ ꯕꯥꯏ ꯔꯣꯗ ꯇꯨ ꯑꯗꯔ ꯁ꯭ꯇꯦꯠꯁ ꯋꯤꯜ ꯅꯥꯎ ꯕꯤ ꯊ꯭ꯔꯨ ꯑꯦꯌꯔ ꯔꯨꯠꯁ ꯍꯧꯖꯤꯛꯇꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤꯁꯤꯃ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯑꯗꯨꯅ ꯁꯤꯌꯣꯔ ꯅꯣꯡꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯝꯕꯤꯗ ꯕꯥꯏ ꯔꯣꯗꯇꯨ ꯆꯠꯂꯔꯣꯏ ꯑꯗꯨ ꯃꯣꯏꯗ ꯑꯗꯔ ꯁ꯭ꯇꯦꯠ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇꯗꯤ ꯆꯠꯄ ꯌꯥꯔꯣꯏꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯝꯕꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯆꯠꯀꯦꯁꯨ ꯍꯧꯖꯤꯛ ꯃꯈꯥꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯆꯠꯀꯦꯁꯨ ꯃꯈꯥꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯃꯦꯡꯂꯣꯡ ꯆꯠꯀꯦꯁꯨ ꯃꯈꯥꯗ ꯌꯥꯗ꯭ꯔꯦ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯆꯠꯀꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯅꯥꯎ ꯗꯦꯕꯂꯞꯃꯦꯟ ꯁꯤꯌꯣꯔ ꯁꯣꯏꯅ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟ ꯂꯩꯔꯅꯤ ꯀꯩꯅꯣꯅ ꯄꯤꯄꯜ ꯇ꯭ꯔꯥꯚꯦꯂꯤꯡ ꯕꯥꯏ ꯔꯣꯗ ꯇꯨ ꯑꯗꯔ ꯁ꯭ꯇꯦꯠ ꯉꯁꯥꯏꯉꯩ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯃꯈꯥꯗ ꯆꯠꯂꯝꯕꯗꯣ ꯋꯤꯜ ꯅꯥꯎ ꯕꯤ ꯊ꯭ꯔꯨ ꯑꯦꯌꯔ ꯔꯨꯠꯁ ꯑꯅ ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯆꯠꯂꯅꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯚꯔꯥꯗꯤ ꯃꯌꯥꯝ ꯈꯪꯕꯤꯗꯨꯅꯤ ꯃꯥꯏ ꯊꯤꯛ ꯅꯥꯏꯗꯦ ꯅꯣꯡꯃꯗ ꯂꯨꯄꯥ 2,000ꯗ ꯏꯝꯐꯥꯜ ꯁꯦꯛꯁꯟ ꯂꯝꯕꯤ ꯍꯟꯗꯛ 30,000 ꯌꯧꯕ 9 ꯌꯧꯕ ꯑꯗꯨꯝ ꯌꯥꯎꯏ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤꯗ ꯂꯨꯄꯥ 15,000 ꯌꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯏꯝꯐꯥꯜ ꯗꯦꯜꯂꯤ ꯂꯨꯄꯥ 3,000ꯗ ꯄꯥꯏꯕ 4ꯗ ꯄꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯊꯤꯛ ꯅꯥꯏꯗꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯇꯝꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯅꯤ ꯑꯌꯥꯝꯕꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯡꯁꯤꯗꯤ ꯌꯥꯝ ꯂꯣꯏ ꯇꯥꯡꯒꯅꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄ ꯃꯌꯥꯝꯁꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯂꯥꯏꯟꯁ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯀꯣꯠꯍꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯑꯣꯐ ꯁꯤꯖꯟ ꯃꯇꯝꯗꯅ ꯑꯃꯨꯛ ꯍꯣꯡꯅ ꯐꯪꯕ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯄꯤꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯀꯗꯧꯅꯣ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯈꯜꯂꯒ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ
welcome you all to Unapa School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.